State of Indian Forest Report Manipurda lamai thabagi sang hanthare. Churachandpur amasung Tamenglongna lamai thabagi sang khwaidagi wangba district oire. Manipurgi oina Churachandpur amasung Tamenglong district na lamai thabagi sang khwaidagi wangna leiri. Kumja 2023 gi November dagi kumja 2023 gi June fawbada lamai sakpagi thaudok 1939 rom thokki. Mamangi sahi singa yengnabada chatliba sahi asina lamai thabagi sang hantharakle. Medical Engineering tambada changba sempham pumnamak puthoklagani Govindas 1000. Bishnupur Assembly Constituency gi manungda leiba awaba imungi doctor tamnaba engineering tamnaba khalakpa mahei singna imungi sel leite haina pung sothaganu. Doctor amadi engineer tambada sempham lemna puthokuna tamhalagani. Hana mamangdasu tamhankhre hojiksu makha tana tamhangani. Bot turabasu bot Karabsu haina Work Minister Govindas 1000 na phungdokhre. Ningthokong Higher Secondary School ngasi All Boards Committee na sinduna sahi khudingi lab na satharakpa K Kojendra Memorial District Level 13 suba Unique Free Revision Course for Class 10 Board Examination ni kunga hawdokgi thoramda Govindas 1000 na makha tana hai. Afaba mahairu ama oige hairabadi matam manghalodabani ahal laman amasung oza singda thaksi khasi leina sitkadabani. Mahairoi ama oringai matamda exam pass tawnaba khak honaganu. Mark chada chama phangnaba honagadabani. Mama mapa oiba singnasu macha oiba singbu masa mawu phone leinaba afaba chinjak bijabiyu amadi section na sinabiyu. Ngasidagi hauraga 13 suba revision course asida mahiroi sing matam sana lakbiyu mahaksu marmakta ingsinba lakhani. Fajan khiba khunga phaching thador u haina kokomegi makhada paktak na wakhamtham phangkhre. Khulnga phafaba yaroi amadi fajan khiba khulnga phasing athuda thadoraknaba haiba dimanda tawduna tampaki mapham kaya dangasi kokomegi miyeng makhada paktak na wakhamtham chathakhre. Kongjang asida saruk ama oina wahengbam lekai community hall da wakhamtham chathaki. Wahengbam lekai lerembi developments mera paiwi association na sinduna chathakiba wakat khongsang aduda kokomigi women's wing coordinator wildlife leimana hai. Mamang sahigi me ahumdagi state asida thok level land asida khulngakpa sing leramdrabadi state force sing su khudong thiba kaya mayok naramba yai. Khulngakpa isa sing na maraibak mapuruk kidamak mangda chongthoktuna miyamgi punsi kalakhibani. Asigumba sarak asida masel onsinaduna state police na commando singna chathak liba thawang asi yaningde.